ꯂꯥꯟꯅ ꯊꯧꯔꯝ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 6-7ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡꯒꯤ ꯑꯉꯟꯕ ꯃꯇꯝ ꯁꯖꯤꯕꯨꯒꯤ ꯀꯨꯟꯅꯤ ꯆꯟꯕ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠ ꯏꯪ ꯆꯩꯆꯠ 3 ꯊꯥ 4 ꯀꯨꯝꯖꯥ 2026ꯇ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯖꯔꯝꯕ ꯃꯁꯥꯒꯤ ꯆꯍꯤ 5 ꯈꯛꯇ ꯉꯥꯏꯖꯔꯤꯕ ꯇꯥꯏꯕꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯁꯛ ꯈꯪꯖꯗ꯭ꯔꯤꯕ ꯏꯆꯥꯅꯨꯄꯥ ꯑꯣꯏꯅꯥꯝ ꯇꯣꯝꯊꯤꯟꯅ ꯃꯃꯥ ꯃꯄꯥ ꯃꯄꯨ ꯃꯕꯦꯟ ꯁꯥꯒꯩ ꯅꯥꯇꯩ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯃꯔꯨꯞ ꯃꯄꯤꯖꯥ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯂꯝꯂꯒ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯂꯩꯔꯥꯡ ꯂꯩꯅꯝ ꯑꯣꯏꯅ ꯇꯤꯟꯈ꯭ꯔꯕꯗ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯃꯩꯇꯩ ꯑꯊꯧꯕ ꯃꯄꯥ ꯃꯇꯣꯟꯁꯤꯡꯅ ꯌꯥꯇꯥꯈꯤꯕ ꯂꯝꯊꯥꯕꯨꯡꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯏꯪ ꯆꯩꯆꯠ 2 ꯊꯥ 5 ꯀꯨꯝꯖꯥ 2026ꯇ ꯄꯥꯡꯊꯣꯛꯆꯈ꯭ꯔꯦ꯫ ꯂꯥꯛꯂꯤꯕ ꯏꯪ ꯆꯩꯆꯠ 3 ꯊꯥ 5 ꯀꯨꯝꯖꯥ 2026 ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯃꯉꯥꯅꯤ ꯂꯩꯍꯨꯟ ꯇꯝꯖꯔꯒ ꯃꯊꯪ ꯂꯥꯛꯂꯤꯕ ꯀꯥꯂꯦꯟꯒꯤ 15ꯅꯤ ꯆꯟꯕ ꯏꯪ ꯆꯩꯆꯠ 12 ꯊꯥ 5 ꯀꯨꯝꯖꯥ 2026 ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯂꯥꯟꯅ ꯊꯧꯔꯝ ꯊꯣꯛꯂꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯊꯋꯥꯏꯅ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯨꯅꯕ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯃꯤꯡꯈꯩ ꯁꯛꯆ ꯁꯣꯟꯖꯕꯒ ꯂꯣꯏꯅꯅ ꯉꯝꯖꯕ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯖꯒꯗꯧꯔꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯜ ꯂꯃꯟ ꯏꯃꯥ ꯏꯟꯗꯣꯟ ꯑꯃꯗꯤ ꯅꯨꯡꯁꯤꯕꯤꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯆꯤꯜꯂꯕ ꯃꯇꯝꯒꯤ ꯁꯔꯨꯛ ꯈꯔꯗꯪ ꯀꯥꯏꯊꯣꯛꯄꯤꯔꯛꯂꯒ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯖꯕꯁꯤꯗ ꯅꯨꯡꯁꯤꯅ ꯁꯔꯨꯛ ꯌꯥꯕꯤꯔꯅꯕ ꯑꯥꯏꯑꯦꯁꯀꯣꯝꯒꯤ ꯊꯣꯡꯗ ꯄꯥꯎꯖꯦꯟꯖꯔꯤ꯫ ꯊꯧꯔꯝ ꯄꯔꯦꯡ ꯃꯉꯥꯅꯤ ꯂꯩꯍꯨꯟ ꯑꯌꯨꯛ ꯄꯨꯡ 9:30 ꯃꯄꯨꯒꯤ ꯃꯤꯡꯈꯩ ꯁꯛꯆ ꯁꯣꯟꯖꯕ ꯇꯥꯡ 12 ꯊꯥ 5 ꯀꯨꯝꯖꯥ 2026 ꯂꯥꯟꯅ ꯊꯧꯔꯝ ꯅꯨꯡꯊꯤꯜ ꯄꯨꯡ 12:15 ꯂꯥꯟꯅ ꯊꯧꯔꯝ ꯄꯥꯎꯖꯦꯟꯖꯔꯤꯕ ꯑꯣꯏꯅꯥꯝ ꯕꯥꯕꯨꯇꯣꯟ ꯃꯄꯨꯕꯣꯛ ꯑꯣꯏꯅꯥꯝ ꯃꯉꯥꯜꯉꯝꯕ ꯑꯄꯣꯛꯄ ꯑꯣꯏꯅꯥꯝ ꯀꯣꯔꯧꯉꯥꯟꯕ ꯃꯈꯨꯔꯥ ꯑꯣꯏꯅꯥꯝ ꯑꯣꯡꯕꯤ ꯕꯥꯂꯥ ꯂꯩꯃ ꯃꯕꯣꯛ ꯑꯣꯏꯅꯥꯝ ꯑꯣꯡꯕꯤ ꯕꯤꯅꯤꯇꯥ ꯑꯄꯣꯛꯄꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏ ꯃꯣꯏꯔꯥꯡ ꯕꯤꯁꯅꯨꯄꯨꯔ